oida padaba mayam ama haizin duna BJP gi double engine lengak na manipur da chalaiba asina leivak asida leiriba community khudingmak awaba tare haina MPCC gi president 𝗗𝗙𝗓𝗓𝗓𝗓 na so pau gi mifam aduda phongdokre loina haurak liba naharol sing larik laishuning thina tamba phangdre nongmo gi thabak fangdabagi chang hengalak liba pumnamak asi bharat ki sangvidhan thugaiduna lengak pagini haraduna BJP lengak na manipur da Praveganda administration tauduna lengakle aranba wafam kaya hanjin chummi haizinduna akonbada achumba saraga lengakpa oire haina MPCC gi president namakha tarakli ngasidi lengak asina oidaba mayam ama haizinduna ngasi sasan pai tongan ba bharat ki law sangvidhan na chalaigidaba administration na se sangvidhan pu violate tawre hairaga ngasidi tawring bata tawba hiding bata haiba paikating bata paikatpa law leitawa lengak ama BJP ki double engine government asina ngasi manipur da chalai basina maram moirkanda nungsiraba isa kaya kainari nungsiraba isinina kaya kainari samaj asida tangbu leita daba law and order kaya thugai duna ngasidi ekoi punama maitei amasung kuki da natna state asida leiriba community khudimak awaba mayok nari haurak liba naharol sing larik laisu tambagi tangtu leita ba leitabana maram oirkanda ngasidi restless kaya oiri nongmagi thabak phangdabagi samesa hengalaki masi punamakse bharat ki sangvidhan thugairaga lengak leibadagi damak lengak ase double engine na paikhatpagi damak ngasi asigumba thabak se chatharai bani haibase koi punamang khangi ngasidi tongan pa center gi ekoi gi state ki phangjagadaba paisa kaya under provision of the constitution article 280 masida 15 finance commission gi adigumba provision mayam ngasi manipur da center government ki state ki share phangandan leiri ADC dana sahi mari hena 15 finance commission award ki paisa aikoi pai duna leiri state government da sangaga praja gi local body gi representative leitabadagi paisa tongan ba chingi ADC gi mayam singda paisa changhandana huge amount crore kaya changhandana paisa mayam singchi waraba tanja sida praja da phanggadaba paisa mayam phanghandana leiri 2026 फौबदा 1000 crore हेना 15 finance commission की award से state की share ओइना लाखपनी अदुबो हौजि फौबदा कोई 500 crore मुक्से मसी प्रजाना फंगगदबा हाना already प्रजा की pocket प्रजा द beneficiary म्याम सिंगसिदा चंगदबो याम सि चंगदना लेरी मसीसु it is a part of the violations of the constitution's provision which is article 280 this is masina ai koi punomki hak म्याम मंगली